Mental health yaudana mioi ama mapung phana haksang fabani haiba yaroi IDP singi mental health yengsinaba health team semduna relief camp singda satuna counseling peri amadi thokiba nungaitaba thodok khudimak department na kupna yengsili haina Directorate of Health Services Manipur gi Director Dr. N Hemant Kumar na phongdorakre wafam asing asi malem sin thungna pangthokliba World Mental Health Day English ni kunmanga gi thoram Gamari Lenana Pongdokhibani National Mental Health Program National Health Mission Manipur Amadi Directorate of Health Services Puna Kusamnaduna access to service mental health in catastrophes and emergencies haiba temda pangthokhiba thoram aduda Health and Family Welfare Government of Manipur gi Commissioner cum Secretary Suman Singh IAS Health Services ki Director Dr. N Hemant Kumar Azim Premji Foundation की प्रोफेसर डॉक्टर शेखर शेषाद्री नोने डिस्ट्रिक्ट की डिप्टी कमिश्नर शरद चंद्र अरोजू अमदी नेशनल हेल्थ मिशन मणिपुर के स्टेट मिशन डायरेक्टर डॉक्टर एम दिनेश मियोई सिंह असिना चीफ गेस्ट प्रेसिडेंट अमदी गेस्ट ऑफ ऑनर होइना सरुक याकी मियाम द मेंटल हेल्थ अवेयरनेस होइना मणिपुर यूथ कल्चरल ऑर्गेनाइजेशन माइकोना सानाबा राजेन निंगथौजान इबा जगोइगी लायेंग हाइना मिंगथोनबा स्ट्रीट प्ले अमा इमा कैथेलदा उठखिबगा लोइना कंगला वेस्टर्न गेट तगी लंबुलेंदा लैबा होटल इमोलेस तमना रैली अमसु चतुना पांगथोखिबा थोरम अदुदा हेल्थ सर्विसेस की डायरेक्टर डॉक्टर एन हेमंत कुमार ना मका तारदुना फिजिकल मेंटल अमदी सोशल हेल्थ हाइना डायमेंशन अहुम थोकना खाइदोकलिबा असिगी मनुंगदा मेंटल हेल्थ हाइबसी याउदना मपुंग फाबा हेल्थ कंडीशन अमा मेंटेन तौबा ngamloi amadi lamdam asida thokliba wathok lanthok sing asina wahallaba miyamgi khanduna psychiatrist mental health specialist amadi psychologist kaya punduna relief camp singda satuna mental stress singhi oiba mateng kaya shu paikhatuna lagli haiki masida sunatana department asina arapa mafam singda laiba narak yelakpa matamda ana layeng sang satpagi khudong shaba da awaba mayoknariba mafam singi yengduna telephone number gi telephone gi khuthang da 14416 hairiba number asida call tawduna doctor sing tanaba gi khudong shaba singsu paikhali miyamna mental health problem lakpa matamda haksangi atei nungaitaba sing hana yengbagi wakhalo thadoktuna mental health asibusu lumna lowbagi tangai fadab lei haiba wafam sing phongdokhibaga loinana lamdam asigi kanglup puruk khudingmakna mental health problem ga mari leinaba anaba khudimak leitanaba honaminaduna afaba khunai ama oinaba honaminasi hainasu mahakna makha tana phongdokhi